मणिपुर के अहम न्यूरो पेशेंट्स के स्पेशलाइज हॉस्पिटल न्यूरो एमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजवाई मथक टोंगथाम लिकाई हांदोकचरे हॉस्पिटल मरुना बीपी स्ट्रोक ब्रेन ट्यूमर लंबी की खुदोंथीबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर माइग्रेन चिंब लायेंगली हॉस्पिटल न्यूरो की लायेंग चंब अफब मखल की खुसु खुलाई मेशीन मरांग कायद लई मसिना कोक मरी लेनबा तोंगान तोंबा मखल की अनाबसिंग निंगथिना लायेंगली लमदम न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसिंग न्यूरो सर्जन उननब होनबदा अवाब क्या मायोंगदरी मसिदसु नतना मतम थिंथना अनाब लायंगना मरम ओरगा खुदोंथिबा क्यासु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्ली मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबसिंग लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल ICU बेड्स ऑपरेशन मेडिसिन एक्सरे लेब कमरी लेनबसु अताब ममलदा फंगली मगनेशन बिरो खुदों चाबसिंग लौबियो हेना कुब मरोलगिदमक हॉस्पिटल की टेलीफोन नंबर 7005534166 नत्रगा 8974572154 दा पाउ फाउबिरक यागनी Kromzari relative vigilante so cartoon ki mahau ming da video su hamtara moksari mero ngasin fala fongo pause singi cartoon singda cartoonist na kari haining liba kari pungong liba kari wakal khalang ni ba bedu miyam da sanu thamjage an lokasage sangai express ki ontok pani da ba cartoon sing yam phajaba kana kana mangi u maru kokuma leide kang sileiba khoi Alexander check pa kang gi pibam ni same se hajik se khoi international अखोई international ते ngarang si wan link अखोई wal की dengue day India की ना dengue day ना dengue day so hai dengue day से आता ना dengue day ना तो की बतौरम जो दा base तौर पर नहीं खल्ले अदे दा मसाई की नोंमाई के पता ना पार अगा सिंधु पास ना कोई की कांग से हाथ की मोंग हान मोंग तौर पर की मोंग ने अदे दा माने हाई कांग थी नंग चिकतना लेना संदोक्तना मी मयाम वहाल दे नंग दा हालगे ने हिदा कारसन बदने बा इंजेक्शन के तौर खुलाई से पाएगा नोंमई मान बसिना अमसी पिस्तौल लंग पाए आई से अलेक्जेंडर से खिबा कांग दुगी मसु नुपानी नुपान स्कट सेलगा लाकपदु दा साउंड न चिकपुनी हारे मी पुना याम नोंनिंग बा हजिगी लेरिबे सिदा कोइगी कालेन चगक मतम सिदी कांग मचा पोकपा कई तौबा मयाम तौरकपनिना खोय अकोइबे की फिल्म लुनाना थंबा से याम दरकार ताई अना अदुगी फिल्म दु लेकान दुदनी मदु थंबदो थंबक्तबा और सी खोय लुनाना लैसी हाइदना फोंदुकपा अदुगी यामना फजबा हाइ तारे अदुम्बा वान थोक लेबा कार्टून ने थमजगे डेंगी के तोरिबा डेंगी ने नारगा मयाम सिगिबा मदु फुमदु थंबकाना अदुग मथंग द रेसिना खोय सदा लेबा की लोइरेदना सिदा सुम अहलनि से फमबगा मै कनम चारगा दुम वारी सानबनि पेक पाइमिन दबो एबे चा थंगमिन दबो एबे मेते लवरसी अदायदा अमसिना हारकपनि फदोक फाजिन याम तौनरि हाइने कदम द थोक लोइदुनो लेबाक सिबोना हजि तरिबा कुकीना नगा की फाबा नगाना कुकी फाबा थादोरक्तरबा मयाम से जी मतम थाना थाना लेरिबा सिकी फिवम जि लेर कानसिदा फदोक फजिन याम तौनरि हाइने कदम द थोक लोइदुनो लेबाक सिबोन हाइ कानसिदा हाइ तुमिन लेयुदा लेंगाक फाउ तुमिन लेखर कानसिदा ना यामना फजबा सिसु मेसेज अम पीबनी अदना खोना हाइबदो डेवलपमेंट की करी की वाक सिदी दम कोन दम तौबु याबा हजि हन्नदना सुनदना लेरिबा फादोक फजिन तौरिबा बाय चांस करिगुम्बा स्टेदा मांगिबा हजि थादोरक्तरिबा निमित मरी सुरबजिदा लाइबक थीदना कोई सोई ngaamba यावदना लेखिदबो ओरमदे मदुन हेना इरांग सि चौथोरप याबगी मवंगदो लेबनी अदनी नंग nganगनु लेंगा बोक तुमिन लेग्रे हाइदना फादोक फजिन तौबगी मतंग सिदा माना खुमकपनेबा मन सिसु यामना फजबा अखोगी वानथोलेबा केनोनी कार्टूननी अखोई वखल तामिना मथौ दाइ हजि लेबो सिचुएशन सिदना फादोक फजिन याम तौदरे हाइने कदम द थोलोइदो लेबाक सिबो हाइ कानसिदा तुमिन लेयुदा लेंगा फाउ तुमिन लेखर कानसिदा द लेबाक सिगी लुचिंगबा अमसु ओरिबा दुगा स्टेट सिगे दुगा लेंगा सिना कोई तुमिन लेगे सि करिनो मदुगी पेंदबदो मदुगी थमकपा यामना फजबा सिसु वान थोलेबा कार्टून ने थमजगे मतंग द लेसिना कोई पोंगना फोंगी बालू हेजनी बालू इस याम फजबा कार्टून यंग बियो CM ऑफिस थारे CM जी हेक्ता
ꯗꯝꯕꯦꯜ ꯊꯥꯒꯠꯂꯒ ꯃꯁꯥꯁꯤ ꯇꯧꯅ ꯃꯥꯡ ꯀꯥꯅ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯕ ꯂꯩꯔꯦ ꯑꯗꯩꯗ ꯑꯃꯁꯤꯅ ꯀꯩ ꯍꯥꯏꯒꯦꯅ ꯃꯥꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯥꯒꯤꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝ ꯁꯣꯟꯃꯜꯂꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯇꯧꯔꯤ ꯃꯥꯜꯂꯦ ꯁꯤꯡꯂꯤ ꯇꯠꯈꯤꯗꯅ ꯁꯤꯖ ꯌꯧꯖꯅꯤꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯦ ꯑꯗꯨꯅ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯂꯨꯆꯤꯡꯕꯁꯤ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯒꯤ ꯃꯥꯅ ꯎꯠꯊꯣꯛꯅꯤꯡꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯑꯗꯨ ꯁꯣꯟꯕꯁꯤꯗ ꯑꯦꯔꯥ ꯑꯩꯕꯨ ꯁꯣꯜꯂꯤ ꯀꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯇꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏ ꯃꯁꯜ ꯊꯣꯛꯅꯕ ꯑꯗꯩ ꯃꯄꯥꯡ ꯀꯟꯅꯕ ꯗꯝꯕꯦꯜ ꯊꯥꯡꯒꯠꯄꯒꯤ ꯁꯤꯟꯅꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯍꯥꯏꯕꯗꯤ ꯊꯕꯛ ꯇꯧ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯉꯥꯛꯇ ꯌꯀꯥ ꯌꯦꯡꯗꯨꯅ ꯂꯩꯒꯅꯨ ꯍꯥꯏꯕ प्रजाꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯣ ꯌꯥꯝ ꯁꯣꯟꯃꯟꯈ꯭ꯔꯦꯗ ꯍꯥꯏꯕꯗꯨꯅꯦꯕ ꯁꯣꯟꯃꯟꯕꯗꯨꯗ ꯃꯥꯅ ꯄꯥꯡꯒꯜ ꯁꯣꯟꯕ ꯈꯜꯂꯨꯕꯗꯣ ꯁꯣꯟꯕꯁꯤꯒꯤ ꯌꯥꯝꯅ ꯋꯤꯛ ꯑꯣꯏꯕꯁꯤꯒꯤ ꯍꯛꯆꯥꯡ ꯁꯣꯟꯕ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯄꯨꯊꯣꯔꯛꯄꯅꯦ ꯑꯗꯨꯗ ꯑꯁ ꯃꯣꯏꯅ ꯑꯩꯕꯨ ꯁꯣꯜꯂꯤ ꯀꯥꯏꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣꯅ ꯃꯥꯅ ꯗꯝꯕꯦꯜ ꯇꯧꯔꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯈꯠꯂꯛꯄꯅꯦꯕ ꯑꯩ ꯃꯁꯤ ꯌꯦꯡꯉꯣ ꯁꯤꯡꯂꯤ ꯇꯠꯇꯅ ꯑꯃꯨꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯋꯥꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯊꯝꯃꯤꯁꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤ ꯁꯤꯟ ꯑꯃꯈꯛꯅꯤ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯤꯕ ꯁꯤꯅ ꯍꯪꯕꯅꯦ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯍꯥꯏꯔꯁꯦ ꯑꯗꯩꯗ ꯇꯥꯃꯣ ꯔꯥꯖꯅꯤꯇꯤꯗꯒꯤ ꯄꯣꯊꯥꯕꯤꯔꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥꯅ ꯑꯗ ꯃꯥꯅ ꯀꯔꯤ ꯈꯨꯝꯃꯛꯀꯦꯅ ꯑꯦꯔꯥ ꯃꯗꯨꯗꯤ ꯑꯩ ꯃꯪꯗ ꯐꯥꯎ ꯂꯩꯖꯗ꯭ꯔꯤꯑꯅ ꯊꯣꯛꯅꯤꯡꯗꯕꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯝꯕꯗꯒꯤ ꯇꯣꯛꯈꯤꯕꯗ ꯑꯋꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯒꯤ ꯇꯣꯛꯈꯤꯕꯗꯒꯤ ꯑꯋꯥꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯊꯦꯡꯅꯕ ꯚꯣꯠ ꯀꯥꯗꯕꯒꯤ ꯑꯋꯥꯕ ꯃꯥꯒ ꯊꯦꯡꯅꯈ꯭ꯔꯦ ꯚꯣꯠ ꯀꯥꯗꯕꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯊꯧ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯀꯣꯏ ꯌꯦꯠꯁꯜꯂꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝ ꯑꯃ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯔꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯌꯥ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯁꯤꯁꯨꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯑꯩꯗꯤ ꯃꯪꯗꯕꯨ ꯑꯗꯨ ꯈꯟꯖꯗ꯭ꯔꯤꯑꯅ ꯑꯗꯨꯅ ꯄꯣꯊꯥꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯁꯨ ꯑꯉꯝꯕꯗꯤ ꯌꯥꯎꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥꯁꯤꯡꯅ ꯃꯣꯏ ꯐꯝ ꯐꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯋꯥꯍꯟꯒꯅꯨ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯌꯥꯏ ꯀꯥꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯔꯤꯇꯤꯌꯔ ꯑꯥꯏ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯑꯥꯔ ꯀꯦ ꯅꯤꯃꯥꯏꯅꯒ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯌꯥꯎꯈꯤꯕꯗꯨꯅꯤ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎꯗ ꯑꯗꯣ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇꯦꯠ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯄ꯭ꯔꯖꯥ ꯑꯃꯒ ꯏꯂꯦꯛꯇꯦꯠ ꯑꯃꯒ ꯂꯧꯔꯁꯨ ꯌꯥꯔꯦ ꯁꯤꯅ ꯃꯥꯏ ꯌꯦꯛꯏꯕꯁꯤꯗ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯑꯃꯁꯤꯅ ꯀꯣꯠ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥꯒ ꯁꯦꯠꯂꯕꯅꯤꯅꯀꯣ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯕꯅꯤ ꯄ꯭ꯔꯖꯥꯁꯤꯅ ꯑꯆꯨꯝꯕꯁꯤ ꯈꯔꯁꯨ ꯍꯥꯏꯌꯨ ꯚꯣꯠ ꯁꯣꯏꯗꯅ ꯀꯥꯒꯅꯤꯅ ꯑꯗꯨꯗꯩꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯍꯨꯔꯥꯟꯕꯅ ꯑꯩ ꯍꯨꯔꯥꯟꯕꯅꯤ ꯈꯛ ꯍꯥꯏꯗꯦꯅ ꯌꯥꯝ ꯐꯖꯕ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕꯅꯤ ꯑꯆꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯆꯨꯝꯕ ꯁꯔꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗꯨꯗ ꯍꯨꯔꯥꯟꯕꯅ ꯑꯩ ꯍꯨꯔꯥꯜꯂꯦꯗꯣ ꯀꯩꯁꯨ ꯍꯥꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯌꯥꯝ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯥꯏꯗꯤꯌꯥ ꯑꯃꯁꯨ ꯐꯨꯝꯃꯒ ꯄꯨꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯅ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔꯁꯤ ꯌꯦꯡꯕꯤꯌꯨ प्रजाꯁꯤꯡꯅ ꯃꯌꯥꯝ ꯋꯥꯀꯠꯁꯤ ꯃꯌꯥꯝꯅ ꯍꯥꯏꯕꯅꯤ ꯂꯤꯗꯔꯁꯤꯗ ꯏꯂꯦꯛꯇꯦꯠꯁꯤꯗ ꯃꯥꯅ ꯀꯩꯒꯤꯅꯣꯗ ꯌꯨ ꯁꯤ ꯎꯔꯕ꯭ꯔꯥ ꯗ ꯁꯤꯆꯨꯋꯦꯁꯟ ꯋꯨꯗ ꯍꯦড ꯕꯤꯟ ꯗꯤꯐꯔꯦꯟ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯐꯤꯕꯝꯁꯦ ꯑꯍꯣꯡꯕ ꯑꯃ ꯊꯦꯡꯅꯔꯅꯤ ꯏꯐ ꯑꯣꯡꯂꯤ ꯀꯔꯝ ꯀꯥꯟꯗ ꯗ ꯁꯦꯟꯇꯔ ꯍꯦड ꯒꯤቨꯟ ꯑꯁ ꯗ ꯄꯔꯃꯤꯁꯟ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟ ꯄꯤꯔꯛꯑꯕ ꯑꯗꯨ ꯀꯥꯟꯗꯗꯤ ꯑꯍꯣꯡꯕ ꯐꯪꯅꯤ ꯑꯗꯨꯇꯒꯗꯤ ꯑꯍꯣꯡꯕ ꯐꯪꯉꯣꯏꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣই ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯍꯪꯂꯥꯏꯒꯤ ꯇꯥꯏꯞꯇ ꯂꯩꯔꯕ꯭ꯔꯥ ꯁꯔꯀꯥꯔꯁꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯥꯎꯕ ꯐꯤꯜ ꯇꯧꯕꯗꯨ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯃꯥꯒꯤ ꯀꯥꯔꯇꯨꯟꯁꯤꯒꯤ ꯈꯨꯊꯥꯡꯗ ꯄꯨꯊꯣꯔꯛꯄꯅꯦ ꯅꯪ ꯌꯦꯡꯉꯣ ꯁꯦꯟꯇꯔꯅ ꯍꯦꯛ ꯄꯔꯃꯤꯁꯟ ꯄꯤꯔꯕ ꯑꯍꯣꯡꯕ ꯀꯌꯥꯝ ꯂꯥꯛꯀꯦ ꯌꯦꯡꯉꯣꯅ ꯑꯗꯨꯅ ꯃꯁꯤꯅꯤ ꯁꯦꯟꯇꯔꯒꯤ ꯌꯀꯥ ꯌꯦꯡꯉ ꯂꯩꯈꯤꯗꯣꯏꯔꯥ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯣ ꯁꯥꯍꯦꯕ ꯑꯩꯒꯤ ꯄ꯭ꯔꯖꯥꯅ ꯌꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏ ꯑꯉꯧꯕ ꯃꯉꯥ ꯀꯦꯟꯈꯤꯕ ꯀꯪꯂꯥ ꯎꯇ꯭ꯔꯥ ꯃꯥꯡꯗ ꯀꯦꯟꯈꯤꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯜꯂꯤ ꯋꯥꯈꯜꯂꯣꯟꯗꯨ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯗꯨꯝ ꯑꯦꯜ ꯏ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯦꯡꯅꯖꯔꯤ ꯄꯤꯅꯕꯤꯔꯁꯤ